ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯔꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛꯁꯤ ꯁꯥ ꯐꯪꯂꯕ ꯐꯠꯇꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯝꯃꯤ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯄ꯭ꯔꯖꯥ ꯑꯃꯠꯇ ꯂꯩꯕꯥꯛꯇꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯪꯖꯐꯝ ꯄꯤꯗꯕꯗꯒꯤ ꯃꯁꯥꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯂꯩꯅꯈꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯂꯩꯕꯥꯛꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯒꯦ ꯍꯥꯏꯔꯕꯗ ꯂꯧꯁꯤꯡ ꯅꯤꯡꯊꯤꯅ ꯃꯍꯩ ꯄꯥꯟꯗꯕ, ꯏꯀꯪ ꯊꯣꯛꯂꯒꯁꯨ ꯆꯍꯤ ꯆꯨꯞꯄ ꯏꯀꯪ ꯊꯣꯛꯄ, ꯏꯁꯤꯡ ꯆꯥꯎꯔꯒꯅ ꯏꯁꯤꯡꯅ ꯌꯨꯝ ꯀꯩ ꯂꯩꯐꯝ ꯂꯩꯇꯅ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯑꯋꯥꯕ ꯀꯌꯥꯃꯔꯨꯝ ꯇꯠꯇꯅ ꯄꯤꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯃꯤꯌꯥꯝꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧꯗꯨ ꯁꯥ ꯐꯪꯂꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯈꯪꯗꯕꯅꯤꯅ ꯋꯥꯔꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯂꯧꯅꯩ꯫ ꯃꯇꯝꯗꯨꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯈꯪꯗꯕ, ꯑꯔꯣꯟꯕ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯂꯣꯠꯂꯒ ꯊꯝꯕ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯗꯨꯒꯤ ꯃꯤꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯒꯤ ꯀꯥꯗ ꯀꯅꯥꯁꯨ ꯆꯪꯍꯜꯂꯝꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯅꯤꯡꯊꯧꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯌꯣꯛꯄꯤꯔꯛꯄ, ꯃꯥꯕꯨ ꯁꯦꯟꯅꯖꯔꯛꯄ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯀꯅꯥꯁꯨ ꯆꯪꯕ ꯌꯥꯍꯜꯂꯝꯗꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨ ꯑꯗꯨ ꯈꯛꯇꯅ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯍꯥꯏꯅꯁꯨ ꯃꯤꯌꯥꯝꯅ ꯍꯥꯏꯅꯩ꯫ ꯅꯤꯡꯊꯧꯒꯤ ꯏꯔꯨ ꯃꯥꯏꯊꯖꯕ, ꯁꯝ ꯀꯛꯄ, ꯐꯤꯔꯣꯜ ꯂꯣꯏꯁꯟꯕ ꯄꯨꯝꯅꯃꯛ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯇꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯣ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎꯗꯨ ꯅꯤꯡꯊꯧꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃꯅ ꯇꯝꯂꯨꯕꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯐꯠꯇꯕ ꯅꯤꯡꯊꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯍꯩ, ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯀꯨ ꯑꯃꯗ ꯍꯥꯞꯂꯒ ꯂꯩꯕꯥꯛꯇ ꯐꯨꯝꯖꯤꯟꯈꯣ ꯆꯠꯂꯣ." ꯋꯥꯐꯝꯗꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯣꯏꯕꯅ ꯃꯅꯥꯏ ꯈꯔ ꯌꯥꯝꯅ ꯊꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨ ꯀꯨ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯀꯣꯝ ꯑꯃꯈꯛ ꯇꯧꯔꯒ ꯀꯨꯗꯨ ꯀꯣꯝꯗꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯀꯣꯝꯗꯨꯗ ꯍꯦꯛ ꯊꯥꯗꯕꯒꯗꯤ ꯑꯍꯜꯗꯣ ꯃꯤꯠꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯅꯥꯏꯁꯤꯡꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯈꯣꯏ ꯂꯩꯕꯥꯛ ꯈꯣꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯈꯤ: "ꯑꯩ ꯅꯤꯡꯊꯧꯒꯤ ꯄꯨꯛꯆꯦꯜ ꯈꯪꯏ꯫ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯄꯨꯝꯅꯃꯛꯁꯨ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯍꯥꯏꯔꯝꯒꯦ, ꯂꯩꯕꯥꯛꯁꯤꯒꯤ ꯁꯥꯞ ꯀꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯪꯂꯛꯂꯕ ꯀꯥꯟꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨ ꯑꯍꯜꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯋꯥꯈꯜ ꯌꯥꯝꯅ ꯆꯃꯝꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯑꯍꯜꯗꯨ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯃꯤ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯁꯤꯜꯂꯒ ꯁꯦꯕꯥ ꯇꯧꯔꯕꯁꯨ ꯄꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯇꯣꯛꯈꯤꯕ ꯀꯌꯥꯃꯔꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯤꯌꯥꯝꯅ ꯅꯣꯡꯃꯒꯤ ꯅꯤꯡꯊꯧꯗꯨꯕꯨ ꯀꯤꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯐꯨꯝꯖꯤꯟꯈꯤꯕ ꯃꯐꯝꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨ ꯐꯨꯝꯈꯤꯕ ꯃꯐꯝꯗꯨꯃꯛꯇꯗ ꯌꯥꯝꯅ ꯆꯥꯎꯕ ꯐꯖꯈ꯭ꯔꯕ ꯎꯖꯥꯎ ꯑꯃꯈꯛ ꯍꯧꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯎꯁꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯎ ꯌꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯅꯤꯡꯊꯧꯗ ꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯟꯊꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯄꯨꯡꯖꯥꯎ ꯑꯃꯈꯛ ꯁꯥꯔꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯎꯗꯨ ꯌꯥꯟꯕ ꯃꯇꯝꯗ ꯃꯇꯝ ꯀꯌꯥ ꯆꯪꯗ ꯌꯥꯝꯅ ꯂꯥꯏꯅ ꯌꯥꯜꯂꯝꯃꯤ꯫ ꯎꯗꯨꯗ ꯄꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥꯗꯨꯅ ꯅꯤꯡꯊꯧ ꯀꯣꯟꯒꯤ ꯃꯅꯥ ꯃꯁꯤꯡ ꯆꯥꯕ ꯖꯤꯕ ꯀꯌꯥꯃꯔꯨꯝꯗ ꯄꯤꯖꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯤꯡꯊꯧꯒꯤ ꯄꯨꯡꯖꯥꯎꯁꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯅ ꯊꯪꯅꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯁꯤꯜꯂꯝꯃꯤ꯫ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯄꯨꯡꯖꯥꯎꯗꯨ ꯊꯤꯜꯂꯨ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯆꯥꯕꯨ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨꯗ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯈꯜꯂꯒ ꯂꯥꯟ ꯇꯥꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯈꯟꯕꯅ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨꯗ ꯂꯨꯍꯣꯡꯕꯗꯣ ꯁꯤꯟꯕ ꯇꯥꯈꯤ꯫ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨꯒꯤ ꯂꯩꯕꯥꯛꯇ ꯃꯗꯨꯃꯨꯛ ꯆꯥꯎꯅ ꯀꯨꯝꯍꯩ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯔꯝꯗꯨꯗ ꯂꯩꯕꯥꯛ ꯀꯌꯥꯃꯔꯨꯝꯒꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯁꯨ ꯀꯧꯔꯝꯃꯤ꯫
ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯆꯥꯎꯈ꯭ꯔꯕ ꯀꯣꯅꯨꯡꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯎꯕ ꯃꯇꯝꯗ ꯐꯠꯇꯕ ꯅꯤꯡꯊꯧꯗꯣ ꯋꯥꯈꯜꯗ ꯄꯣꯡꯊꯣꯛꯄ ꯆꯥꯎꯊꯣꯛꯄ ꯐꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯐꯝꯊꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯄꯨꯡꯖꯥꯎꯗꯨ ꯊꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯄꯨꯡꯗꯨꯒꯤ ꯃꯈꯣꯜꯗꯣ ꯑꯉꯛꯄꯅꯤ꯫ ꯄꯨꯡꯖꯥꯎꯗꯨ ꯊꯤꯜꯂꯨꯕ ꯃꯇꯝꯗ ꯄꯨꯡ ꯃꯈꯣꯜ ꯑꯣꯏꯅ ꯊꯣꯛꯄꯒꯤ ꯃꯍꯨꯠ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯕ ꯑꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯂꯥꯎꯔꯛꯂꯤꯕꯒꯤ ꯃꯔꯣꯜꯗꯤ ꯑꯁꯤꯅꯤ: ꯍꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯍꯤꯡꯆꯥꯕ, ꯍꯤꯡꯆꯥꯕꯒꯨꯝꯅ ꯃꯁꯤ ꯄꯥꯟꯕ, ꯑꯣ ꯃꯪꯒꯣꯜꯒꯤ ꯁꯥꯞ ꯐꯪꯂꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯐꯠꯇ꯭ꯔꯕ꯫ ꯑꯁꯨꯝꯅ ꯃꯈꯣꯜꯗꯨꯅ ꯀꯣꯅꯨꯡꯗꯨ ꯄꯨꯝꯅꯤꯡ ꯍꯦꯛ ꯅꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗꯁꯨ ꯎꯖꯥꯎꯗꯨꯒꯤ ꯃꯅꯥ ꯃꯁꯤꯡ ꯆꯥꯈꯤꯕ ꯁꯥꯃꯨ ꯃꯌꯥꯝꯗꯨꯁꯨ ꯃꯤꯔꯣꯟ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯃꯨꯅꯤ ꯑꯃꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯈꯤꯕ ꯅꯤꯡꯊꯧ, ꯃꯨꯅꯤꯒꯤ ꯁꯥꯞꯅ ꯍꯤꯡꯆꯥꯕꯒꯤ ꯃꯁꯤ ꯄꯥꯟꯕꯇ ꯅꯠꯇꯅ ꯊꯃꯣꯏꯗꯨ ꯐꯥꯎꯕ ꯍꯤꯡꯆꯥꯕ ꯑꯣꯜꯂꯕ ꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯐꯠꯇꯕ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯥꯃꯨ ꯃꯌꯥꯝꯗꯨꯅ ꯈꯣꯡꯕ ꯃꯈꯣꯟꯗꯨꯒ ꯂꯣꯏꯅꯅ ꯄꯨꯡꯒꯤ ꯃꯈꯣꯟꯗꯨꯒꯅ ꯀꯣꯅꯨꯡꯗꯨꯗ ꯂꯩꯅꯔꯤꯕ ꯃꯤꯌꯥꯝꯗꯨ ꯀꯤꯕꯗꯒꯤ ꯆꯦꯟꯅꯈꯤꯕ ꯐꯥꯎꯕ ꯌꯥꯎꯅꯔꯝꯃꯤ꯫ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯈꯩ ꯋꯥꯟꯊꯈꯤꯕ ꯌꯥꯎ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯀꯤꯃꯟꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯐꯠꯇꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗꯨ ꯑꯁꯥꯎꯕꯅ ꯃꯍꯥꯛ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯉꯤ ꯄꯨꯡ ꯊꯤꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨꯅ ꯃꯉꯛꯁꯝ ꯀꯛꯊꯠꯂꯒ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗꯒꯤꯗꯤ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯗꯨꯅ ꯍꯥꯏꯅꯔꯝꯃꯤ: ꯏꯁ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯗꯤ ꯍꯤꯡꯆꯥꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯆꯦꯟꯅꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯁꯨ ꯃꯐꯝ ꯈꯪꯗ ꯑꯗꯨꯃꯛ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯌꯦꯠꯇꯨ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯥꯎꯕ ꯀꯌꯥꯗꯨ ꯃꯊꯟꯇ ꯀꯣꯏꯔꯥꯎ ꯂꯥꯎꯔꯒ ꯈꯪꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯍꯤꯡꯆꯥꯕ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯤꯅꯥꯏꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅꯃꯛ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯨꯗ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯆꯪꯅꯈꯤꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯄꯨꯝꯅꯃꯛ ꯈꯪꯂꯛꯂꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕꯁꯤ ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯂꯦꯗꯣ꯫ ꯂꯥꯏꯅꯤꯡꯕ ꯃꯨꯅꯤ ꯍꯥꯠꯂꯨꯕꯗꯒꯤ ꯂꯩꯕꯥꯛꯁꯤꯁꯨ ꯃꯥꯒꯤ ꯃꯔꯝꯅ ꯁꯥꯞ ꯐꯪꯂꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯁꯦ ꯂꯩꯕꯥꯛꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯌꯥꯝ ꯆꯪꯗꯅ ꯍꯥꯠꯇꯣꯛꯈꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯋꯥꯕꯅ ꯍꯦꯟꯅ ꯍꯦꯟꯅ ꯍꯥ ꯍꯥ ꯀꯥꯝꯕ ꯇꯥꯔꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯨ ꯋꯥꯔꯦꯞ ꯂꯧꯅꯔꯝꯃꯤ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧꯕꯨ ꯍꯥꯠꯇꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯗ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯍꯤꯡꯆꯥꯕ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕꯤꯔꯅꯨ, ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧꯗꯨꯁꯨ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯝꯃꯤ꯫ ꯑꯍꯧꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯃꯊꯟꯇ ꯊꯥꯎ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯎꯔꯝꯃꯤ: ꯍꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯥ, ꯅꯈꯣꯏꯅ ꯑꯩ ꯁꯤꯈ꯭ꯔꯦ ꯈꯜꯂꯕꯁꯨ ꯂꯩꯕꯥꯛꯁꯤꯒꯤ ꯁꯥꯞꯇꯤ ꯀꯣꯛꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛꯅꯤ, ꯅꯈꯣꯏ ꯀꯅꯥꯁꯨ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯗꯨ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯍꯤꯡꯆꯥꯕꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯕꯥꯛꯇꯨ ꯂꯧꯁꯤꯡ ꯃꯅꯥ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯍꯧꯕ, ꯃꯔꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯂꯩꯕꯥꯛꯇꯣ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯑꯃꯈꯛꯅ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯁꯤꯡ ꯊꯋꯥꯏ ꯀꯌꯥꯃꯔꯨꯝ ꯃꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧ ꯍꯤꯡꯆꯥꯕꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛꯇꯨꯒꯤ ꯃꯤꯁꯤꯡꯗꯣ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯁꯤꯖꯤꯜꯂꯛꯄꯗꯒꯤ ꯃꯤ ꯃꯁꯤꯡ ꯑꯁꯨꯝ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯇꯥꯔꯒ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯄꯨꯕ ꯑꯆꯧꯕ ꯏꯆꯥꯎ ꯑꯃꯅ ꯂꯩꯕꯥꯛꯇꯨ ꯏꯁꯤꯡꯅ ꯂꯣꯏꯅꯃꯛ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯁꯤꯡ ꯃꯈꯥꯗ ꯂꯩꯈ꯭ꯔꯕ ꯂꯩꯕꯥꯛꯇꯨꯒꯤ ꯋꯥꯔꯤꯗꯣ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕ ꯂꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯔ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯪꯅꯕꯗ ꯈꯔ ꯑꯃꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯐꯨꯡꯒꯥ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯂꯧꯅꯈꯤ꯫ ꯆꯞ ꯆꯥꯕ ꯋꯥꯔꯤꯗꯤ ꯀꯅꯥꯁꯨ ꯈꯪꯗ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯐꯠꯇꯕ ꯂꯨꯆꯤꯡꯕ ꯑꯃꯅ ꯂꯩꯕꯥꯛ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯈꯤ꯫ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤꯅ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯔꯕ ꯃꯇꯝꯗꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ
ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯂꯥꯏꯔꯦꯟ ꯑꯣꯡꯕꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯁꯥꯕꯤꯁꯤꯅ ꯃꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯧꯕꯨꯛꯇ ꯁꯥ ꯁꯟ ꯎꯆꯦꯛ ꯋꯥꯌꯥ ꯉꯥꯛꯄ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯧ ꯉꯥꯛꯂꯤꯉꯩ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯁꯑꯣꯡ ꯁꯕꯥꯟ ꯐꯖꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯈꯪꯗꯨ ꯎꯕ ꯃꯇꯝꯗ ꯂꯩꯁꯥꯕꯤꯗꯣ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩ꯫ ꯄꯥꯈꯪ ꯑꯗꯨꯅꯁꯨ ꯂꯩꯁꯥꯕꯤꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯅꯗꯕ ꯃꯈꯩ ꯌꯦꯡꯅꯔꯒ ꯂꯩꯅꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯄꯥꯈꯪꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯁꯥꯕꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯏꯕꯨꯡ ꯅꯪꯒꯤ ꯂꯧꯁꯦ ꯉꯥꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯂꯥꯛꯄꯅꯦ." ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤꯗꯨ ꯏꯀꯥꯏꯃꯟꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯨꯞꯊꯔꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯄꯥꯈꯪꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯣꯡꯃꯁꯨ ꯂꯩꯁꯥꯕꯤꯗꯨꯅ ꯂꯧ ꯄꯦꯡꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯄꯥꯈꯪꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯧ ꯄꯦꯡꯕ ꯌꯥꯎꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯅꯕ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯂꯩꯁꯥꯕꯤꯅ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯇꯨꯅ ꯏꯇꯦꯡ ꯄꯥꯡꯕꯤꯕꯁꯤꯗ ꯅꯆꯜꯗꯤ ꯉꯝꯈꯩ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯏꯕꯨꯡꯅ ꯅꯆꯜꯕꯨ ꯅꯨꯡꯁꯤꯕꯤꯔꯕ, ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕꯤꯔꯕꯗꯤ ꯑꯍꯜ ꯂꯃꯟ ꯊꯥꯕꯤꯔꯛꯂꯒ ꯏꯃꯥꯗ ꯍꯥꯏꯅꯕꯤꯔꯣ." ꯂꯩꯁꯥꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯪꯗꯨ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯅꯣꯡꯃ ꯂꯩꯁꯥꯕꯤꯗꯨꯅ ꯂꯧꯕꯨꯛꯇꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯦꯜꯗ ꯄꯥꯈꯪꯗꯨ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯩ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯄꯥꯈꯪꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡ, ꯅꯆꯜ ꯑꯩꯕꯨ ꯈꯣꯏꯗꯥꯕꯤꯔꯕꯗꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯔꯝꯃꯨ." ꯋꯥꯁꯤ ꯇꯥꯕꯗ ꯄꯥꯈꯪꯗꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯑꯩꯁꯦ ꯅꯤꯡꯊꯧ ꯃꯆꯥꯅꯤ, ꯃꯁꯤꯇꯪ ꯈꯪꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯖꯕ ꯌꯥꯕꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯄꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯤꯡ, ꯂꯩꯐꯝ, ꯏꯃꯥ ꯏꯄꯥꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯇꯥꯛꯆꯒꯦ." ꯂꯩꯁꯥꯕꯤꯅ ꯈꯨꯝꯃꯤ, "ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯆꯥꯛꯉꯟ ꯆꯥꯔꯒ ꯂꯧꯕꯨꯛꯇ ꯁꯥ ꯁꯟ ꯉꯥꯛꯄ ꯂꯥꯛꯆꯒꯦ꯫ ꯏꯕꯨꯡꯁꯨ ꯉꯟꯇꯥ ꯂꯥꯛꯄꯤꯌꯨ꯫ ꯃꯗꯨꯗ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯅꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯩꯐꯝꯗ ꯍꯟꯅꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯒꯗꯤ ꯂꯩꯁꯥꯕꯤꯗꯨꯅ ꯃꯥꯒ ꯄꯥꯈꯪꯗꯨꯒ ꯍꯥꯏꯅꯈꯤꯕ ꯋꯥꯔꯣꯜꯁꯤꯡꯗꯨ ꯃꯃꯥꯗ ꯂꯣꯏꯅꯃꯛ ꯇꯝꯂꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯄꯥꯈꯪꯗꯨꯕꯨ ꯃꯃꯤꯡ ꯃꯊꯥ, ꯃꯃꯥ ꯃꯄꯥ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯍꯥꯏꯕ꯫ ꯃꯍꯥꯛꯇꯣ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯅꯅꯦ, ꯃꯤꯅꯤ ꯂꯥꯏꯅꯤ ꯃꯁꯛ ꯈꯪꯅꯕ ꯏꯃꯥ ꯍꯌꯦꯡꯁꯦ ꯆꯌꯣꯝ ꯌꯣꯟꯕꯤꯒꯦ꯫ ꯆꯌꯣꯝꯗꯣ ꯅꯈꯣꯏꯅꯤ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯌꯨ꯫ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯗ ꯌꯥꯔꯒꯗꯤ ꯃꯤ ꯁꯣꯏꯗꯅꯃꯛ ꯑꯣꯏꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯂꯥꯏꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯨ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯒ ꯑꯍꯤꯡꯗꯨ ꯄꯣꯊꯥꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯒꯗꯤ ꯂꯩꯁꯥꯕꯤꯒꯤ ꯃꯃꯥꯅ ꯌꯥꯡꯀꯣꯛ ꯑꯃꯗ ꯇꯤꯜꯍꯧ, ꯆꯅꯝ, ꯌꯥꯏꯉꯪ, ꯃꯩꯇꯥꯜ ꯀꯨꯞꯅ ꯇꯛꯈꯥꯏꯔꯒ ꯇꯣꯠꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯕ ꯆꯥꯛꯇ ꯃꯗꯨ ꯆꯥꯏꯁꯤꯜꯂꯒ ꯂꯩꯍꯧꯔꯥ ꯊꯥꯗꯨꯅ ꯆꯦꯛꯁꯤꯟꯅ ꯆꯌꯣꯝ ꯌꯣꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯂꯩꯁꯥꯕꯤꯗꯨ ꯆꯌꯣꯝꯗꯨ ꯄꯨꯔꯒ ꯃꯍꯥꯛ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥ ꯎꯆꯦꯛ ꯉꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯄꯥꯈꯪꯗꯨꯁꯨ ꯂꯥꯛꯂꯒ ꯃꯈꯣꯏꯅꯤ ꯎꯅꯔꯝꯃꯤ꯫ ꯃꯈꯣꯏꯅꯤ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯁꯥꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯅ ꯅꯆꯜꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯆꯌꯣꯝꯁꯦ ꯆꯥꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯏꯕꯨꯡꯒꯤ ꯅꯇꯨꯡ ꯏꯟꯖꯔꯒꯦ." ꯋꯥꯁꯤ ꯇꯥꯕꯗ ꯄꯥꯈꯪꯗꯨ ꯈꯔ ꯆꯤꯡꯅꯩ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯕꯗꯒꯤ ꯆꯌꯣꯝꯗꯨ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯣ ꯌꯥꯔꯦ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯂꯩꯍꯧꯔꯥ ꯌꯣꯝꯕ ꯆꯌꯣꯝꯗꯨ ꯊꯣꯛꯄ ꯃꯇꯝꯗ ꯇꯤꯜꯍꯧ, ꯆꯅꯝ, ꯌꯥꯏꯉꯪ ꯇꯣꯠꯂꯕ ꯆꯥꯛꯇꯨꯒꯤ ꯃꯅꯝꯗꯨ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯄꯥꯈꯪꯗꯣ ꯀꯤꯈꯤꯕꯅ ꯃꯍꯥꯛ ꯇꯨ ꯆꯨꯡꯂꯕ ꯑꯣꯏꯔꯦ꯫ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯃꯤꯠ ꯀꯣꯏꯔꯨꯛ ꯀꯣꯏꯔꯨꯛ ꯌꯦꯡꯂꯒ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗ ꯍꯟꯈꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯂꯩꯁꯥꯕꯤꯗꯨ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯇꯟꯅ ꯍꯟꯈ꯭ꯔꯒ ꯃꯍꯥꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯃꯥꯗ ꯂꯣꯏꯅꯃꯛ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯄꯥꯈꯪꯗꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒꯗꯤ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯑꯅꯥꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯈꯤ꯫
ꯃꯃꯥꯗ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨ, ꯃꯥꯒꯤ ꯃꯁꯛ ꯌꯦꯡꯂꯒ ꯁꯤꯔꯕꯁꯨ ꯁꯤꯔꯒꯦ ꯍꯥꯏꯔꯕꯗ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯁꯛ ꯂꯧꯔꯒ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯑꯩꯁꯦ ꯏꯕꯦꯝꯃꯅ ꯄꯣꯛꯆꯕ ꯅꯆꯥ ꯏꯕꯦꯝꯃꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯄꯥꯈꯪꯗꯨꯒꯤ ꯃꯃꯥꯅꯤ꯫ ꯏꯆꯥꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯒ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯅꯆꯥ ꯏꯕꯦꯝꯃꯕꯨ ꯌꯥꯝꯅ ꯎꯖꯅꯤꯡꯉꯤ꯫ ꯃꯥꯒꯤ ꯃꯁꯛ ꯎꯔꯒ ꯁꯤꯔꯕꯁꯨ ꯅꯨꯡꯉꯥꯏꯅ ꯁꯤꯖꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯀꯧꯕꯤꯔꯣ ꯍꯥꯏꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯕꯦꯝꯃꯅ ꯆꯥꯟꯕꯤꯔꯕꯗꯤ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯦ ꯉꯥꯏꯍꯥꯛꯇ ꯄꯨꯖꯔꯨꯒꯦ, ꯑꯃꯨꯛ ꯇꯟꯅ ꯊꯤꯟꯖꯔꯛꯀꯦ." ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯅ ꯀꯞ ꯂꯥꯎꯔꯒ ꯍꯥꯏꯖꯕꯗꯨꯗ ꯂꯩꯁꯥꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯉꯥꯏꯍꯥꯛ ꯋꯥ ꯇꯥꯅꯔꯝꯃꯤ꯫ "ꯍꯣꯏꯗ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ, ꯅꯨꯄꯥ ꯃꯆꯥꯗꯨ ꯀꯟꯅ ꯅꯥꯔꯦꯁꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯗ ꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤꯗꯨ ꯍꯅꯨꯕꯤꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯈꯔ ꯆꯠꯂꯒꯗꯤ ꯆꯥꯎꯔꯕ ꯄꯥꯠ ꯑꯃꯈꯛ ꯊꯦꯡꯅꯕꯗꯒꯤ ꯄꯥꯠꯇꯨꯒꯤ ꯃꯄꯥꯜꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯅꯤ ꯏꯁꯤꯡꯗ ꯏꯔꯨꯞꯀꯗꯕꯅꯤ." "ꯑꯦ, ꯑꯩꯗꯤ ꯏꯔꯨꯞꯄꯁꯨ ꯍꯩꯇꯦ, ꯉꯝꯖꯔꯣꯏꯗ." ꯑꯁꯨꯝ ꯍꯥꯏꯅ ꯌꯥꯗ꯭ꯔꯕꯗ ꯍꯅꯨꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯏꯔꯨꯞꯇꯨꯅ ꯂꯩꯈꯥ ꯊꯦꯡꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯪꯐꯥꯟꯒꯤ ꯁꯔꯨꯛ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯪꯐꯥꯟꯗꯨ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯐꯖ ꯐꯖꯔꯕ ꯎꯄꯥꯜ ꯋꯥꯄꯥꯜ, ꯐꯨꯔꯥ ꯗꯂꯥꯟ ꯀꯣꯅꯨꯡꯅꯆꯤꯡꯕꯅ ꯄꯨꯝꯂꯪ ꯍꯦꯛ ꯂꯪꯉꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯂꯩꯁꯥꯕꯤꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯐꯨꯔꯥ ꯗꯂꯥꯟꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯅꯨꯕꯤꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯦ ꯃꯤ ꯅꯠꯇꯦ, ꯂꯥꯏꯔꯦꯟꯅꯤ꯫ ꯄꯥꯈꯪ ꯁꯥꯗꯨꯅ ꯅꯪꯒ ꯍꯦꯛ ꯍꯦꯛ ꯎꯅꯈꯤꯕꯗꯣ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯁꯦ ꯂꯥꯏꯔꯦꯜꯁꯤꯡꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯇꯤꯜꯍꯧ ꯆꯅꯝ ꯌꯥꯏꯉꯪ ꯃꯩꯇꯥꯜ ꯇꯣꯠꯄ ꯆꯥꯛ ꯄꯤꯖꯒꯦ ꯍꯣꯠꯅꯔꯨꯕꯗꯒꯤ ꯂꯩꯅꯥ ꯄꯣꯛꯇꯨꯅ ꯏꯆꯥꯁꯦ ꯁꯤꯕ ꯆꯪꯕ ꯈꯪꯗ ꯅꯥꯔꯒ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯅꯪꯕు ꯑꯃꯨꯛꯇꯪ ꯎꯅꯅꯤꯡꯉꯤ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯂꯩꯇ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯧ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤꯗꯨꯅ ꯂꯩꯁꯥꯕꯤꯗꯨ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯅ ꯅꯥꯔꯒ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯐꯖꯔꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯁꯅꯥ ꯑꯍꯤꯡꯕ ꯃꯆꯨ ꯃꯥꯅ ꯐꯖꯔꯝꯕ ꯀꯨꯆꯨꯗꯣ ꯃꯨꯁꯨꯛ ꯃꯨꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯏꯁꯥꯡ ꯁꯥꯡꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯩꯁꯥꯕꯤꯗꯨ ꯀꯤꯕꯒ ꯍꯪꯒꯣꯏꯕꯒ ꯇꯨꯀꯠꯆꯕꯒ ꯌꯥꯅꯅ ꯃꯍꯥꯛ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ, ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯑꯀꯤꯕ ꯍꯪꯒꯣꯏꯕ ꯄꯣꯛꯂꯨꯅꯨ, ꯆꯪꯁꯤꯜꯂꯨ, ꯐꯝꯃꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯀꯤꯅ ꯀꯤꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯆꯪꯂꯛꯎ, ꯍꯪꯒꯣꯏꯕ ꯆꯤꯡꯅꯕ ꯇꯧꯒꯅꯨ꯫ ꯅꯪꯇꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯕ ꯑꯩꯍꯥꯛꯅꯤ꯫ ꯑꯩꯁꯦ ꯂꯥꯏꯔꯦꯟ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯅꯤꯡꯕꯁꯦ ꯊꯨꯡꯅꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯗ ꯎꯝꯂꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯊꯣꯛꯑꯣ ꯍꯥꯏꯕꯇ ꯊꯣꯛꯄ ꯌꯥꯔꯕ ꯌꯥꯏꯗꯨ ꯑꯣꯊꯣꯛꯂꯒ ꯂꯩꯁꯥꯕꯤꯗꯨꯗ ꯄꯤꯔꯝꯃꯤ꯫ "ꯑꯩꯅ ꯅꯪꯕꯨ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯏꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤ꯫ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ, ꯀꯂꯛ ꯀꯟꯖꯥꯎꯕ ꯇꯥꯏꯕꯪꯅꯤ, ꯀꯅꯥꯕꯨꯁꯨ ꯈꯪꯍꯜꯂꯨꯒꯅꯨ꯫ ꯅꯪꯅ ꯄꯥꯝꯕ ꯄꯨꯝꯅꯃꯛ ꯌꯥꯏꯁꯤꯗ ꯍꯥꯏꯌꯨ, ꯈꯨꯗꯛꯇ ꯄꯤꯔꯛꯀꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯗꯣ ꯁꯤꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯅ ꯁꯤꯔꯕꯗ ꯃꯃꯥ, ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯦꯟ ꯄꯨꯝꯅꯃꯛ ꯀꯞꯅꯈꯤ꯫ ꯂꯩꯁꯥꯕꯤꯗꯨꯁꯨ ꯐꯤꯖꯤꯅ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯈꯤ꯫ ꯉꯥꯏꯍꯥꯛ ꯀꯞꯂꯨꯔꯒ ꯍꯅꯨꯕꯤꯅ ꯌꯥꯏꯗꯨ ꯂꯩꯁꯥꯕꯤꯗꯨꯒꯤ ꯐꯤꯖꯤꯗ ꯀꯟꯅ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯅꯅꯕ ꯊꯤꯟꯕꯤꯔꯛꯈꯤ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯃꯌꯨꯝ ꯌꯧꯔꯕ ꯀꯥꯟꯗ ꯃꯃꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯃꯃꯜ ꯌꯥꯝꯂꯕ ꯌꯥꯏꯗꯨ ꯐꯤꯖꯤꯗꯒꯤ ꯂꯧꯊꯣꯛꯂꯒ ꯃꯃꯥꯗ ꯎꯠꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯋꯥꯔꯕ ꯐꯤꯚꯝꯗꯨꯗ ꯐꯖꯔꯕ ꯊꯣꯛꯑꯣ ꯍꯥꯏꯕꯇ ꯊꯣꯛꯄ ꯌꯥꯕ ꯌꯥꯏ ꯐꯪꯂꯕꯗꯨꯗ ꯃꯃꯥ ꯃꯆꯥꯗꯣ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯟꯗꯝ ꯂꯩꯈꯤꯗ꯭ꯔꯦ꯫
ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯥꯕꯤꯅ ꯃꯥꯅ ꯄꯥꯝꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯄꯤꯌꯨ ꯍꯥꯏꯕꯗ ꯌꯥꯏꯗꯨꯅ ꯈꯨꯗꯛꯇ ꯄꯤꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯌꯥꯏꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯦ꯫ ꯌꯨꯝ ꯀꯩ ꯐꯖꯔꯦ, ꯁꯟ ꯏꯔꯣꯏ ꯁꯪꯒꯣꯜ ꯊꯜꯂꯦ, ꯁꯤꯡꯅ ꯁꯤꯡꯒꯩ ꯊꯜꯂꯦ, ꯐꯧꯅ ꯐꯧꯒꯩ ꯆꯣꯜꯂꯦ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯁꯤ ꯎꯕ ꯃꯇꯝꯗ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛ ꯉꯛꯅꯩ꯫ ꯑꯗꯨꯛ ꯂꯥꯏꯔꯔꯝꯈ꯭ꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯅ ꯈꯪꯍꯧꯗꯅ ꯏꯅꯥꯛ ꯈꯨꯜꯂꯛꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯕꯗꯒꯤꯅꯣ? ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯃꯔꯝ ꯊꯤꯕ ꯍꯧꯅꯔꯛꯂꯦꯗꯣ꯫ ꯀꯨꯞꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯂꯩꯁꯥꯕꯤꯗꯨ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯒ ꯃꯔꯤ ꯂꯩꯅꯕꯗꯒꯤ ꯌꯥꯏ ꯑꯃꯈꯛ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯈꯤ꯫ ꯄꯥꯎꯁꯤ ꯈꯨꯡꯒꯪ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦꯗꯣ꯫ ꯑꯇꯥꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯗꯨ ꯌꯥꯝꯅ ꯉꯛꯇꯨꯅ ꯌꯦꯡꯕ ꯐꯥꯎꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯤꯌꯥꯝꯅ ꯂꯩꯁꯥꯕꯤꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯧꯅꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏꯔꯦꯟ ꯑꯣꯡꯕꯤ ꯍꯥꯏꯔꯒ ꯈꯪꯅꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤꯗꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯌꯨꯝ ꯄꯥꯟꯗꯅ ꯑꯗꯨꯃꯛ ꯂꯦꯟꯈꯤ꯫ ꯂꯥꯏꯔꯦꯟ ꯑꯣꯡꯕꯤꯒꯤ ꯄꯥꯎꯁꯤ ꯇꯥꯔꯗꯨꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯅ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯈꯣꯏꯒꯤ ꯃꯆꯜ ꯅꯨꯄꯤꯕꯨ ꯂꯥꯏꯔꯦꯟꯗ ꯊꯥꯖꯗꯨꯅ ꯂꯥꯏꯔꯕ ꯀꯣꯛꯅꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯃꯪꯗ ꯆꯠꯂꯒ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃꯈꯛ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯀꯥ ꯑꯃꯗ ꯊꯝꯂꯦꯗꯣ꯫ ꯑꯗꯨꯒ ꯃꯆꯜ ꯅꯨꯄꯤꯕꯨ ꯂꯥꯏꯔꯦꯟꯗ ꯃꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯆꯜ ꯅꯨꯄꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯥꯏꯔꯦꯟꯅ ꯆꯥꯊꯣꯛꯈꯤꯕꯒꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦꯗꯣ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯕꯨꯡ ꯇꯔꯦꯠꯇꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯕꯗꯒꯤ ꯂꯥꯏꯔꯦꯟꯗꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯒ ꯈꯨꯜ ꯄꯨꯝꯕꯗ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯈꯤ꯫ ꯂꯥꯏꯕꯛꯇ ꯅꯨꯡꯉꯥꯏꯖꯧ ꯍꯥꯏꯅꯕꯨ ꯇꯝꯈ꯭ꯔꯕꯗꯤ ꯍꯦꯛꯇ ꯅꯨꯡꯉꯥꯏ꯫ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯃꯇꯧ ꯇꯝꯂꯨꯔꯕꯗꯤ ꯑꯉꯥꯎꯕ ꯇꯥꯔꯒ ꯇꯣꯛꯏ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯛꯈꯤꯕꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯇꯧ ꯇꯝꯂꯨꯕ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯃꯆꯜ ꯅꯨꯄꯤꯗꯨꯗꯤ ꯂꯥꯏꯔꯦꯟꯅ ꯆꯥꯗꯨꯅ ꯑꯔꯦꯝꯕꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯀꯂꯛꯂꯣꯏꯗꯕꯅꯤ꯫